Manipur BJP Luching Belanga Asida Chief Minister Oina Tam Anirak Puromaba Nongtomam Birena Handak Chief Minister Pamdugi resign Tokramotungda Lakadoriba Rajya Sabagi MP da nominate Tauraba Yai Haina down Tantak report Nataruli. Report Adugi Matung Ina Lakliba Thasi Kulumdoi da Pangthokadoriba Rajya Sabagi MP Mikhalda BJP na Panba State Amadagi Nongtomam Birenbu MP Oina nominate Tauduna Tharba Yai Hairi report asina hai matam amagi Haryana gi hanagi Chief Minister Manohar Lal Khata amasung Tripura gi hanagi Chief Minister Biplab Debabu anti incumbency amadi party manu thokpa tongan ba charang naba kaya adubu laksinna bagi damak MP oina thaduna party manu thokpa political gi oiba crisis sing adubu laksin khibagi thong adugumna Manipur gi hanagi Chief Minister Nongtomam Biren chu Rajya Sabha gi MP oina nominate tawraba yai haina pau asina makhata na pali Council Loba Class 12 के एग्जाम ngasi Houkhre punna mahiro lising kunma panga pumanga saruk yaduna center cham ga tarani thoida exam pangthokre sahi asigi oina Council of Higher Secondary Education Manipur ko semna loba Class 12 के एग्जाम ngasi dagi haukhibagolona punna mahiro lising kunma panga pumanga saruk yakre apunma mahiroi asigi manungda art stream da mahiroi chat lising teret ka chatru kunthra kani thoi science ki mahiroi lising kunga Chanipan Mogdrahumdoi Amadi Commerce ki Oina Mahiroi Chamga Gani Puna Saruk Yaki Exam Asi Sing Amasung Tamda Punam Center Sam Gatrain Thoida Pangthoki Loinana Sing the Exam Center Kunipan Amasung Tamdana Center Humdraga Marida Pangthoki Ngasidagi Hunduna Pangthokiba Ekosem Loba Exam Asida Councilna Member Mari Hum Saba Flying Scout Nipugun Nipana Center Sing Asida Satuna Ing Singna Exam Pangthoknaba Amadi Nattaba Pambai Sina Thanaba Yingsilli exam asigi center ama oriba Johnstone Higher Secondary School gi vice principal su oriba exam center asigi AOC Rajkumar Romonina hai exam center asida mahiroi singna ingna singna pakat thukat pa yaudna exam thananaba school asigi oja singno kan honari masidana tana kosem gi flying scout team singna yingsin nabasu lakli mahiroi singna nataba pambai sinnadanaba exam thabiu class 12 ke exam asi loire matung makhata na mahi tamba amadi competitive exam sing thagadaba kayasu leibuna kanglon chumna masagi akhangba adu ibiu exam asi ingna singna pangthoknaba honabada mama mapa amadi mari leinaba singna mateng pangminasi haina phongdoki tamgi oina exam center sing asida chatuna paw loruba matamda ingna jing exam pangthoknamba thengnaki exam center sing akoibada security personnel sing sungak senunu laiki ahan banimita MIL subject thoki exam doyo pawbada pamdaba thokdok sing thokpagi paw lai Manipur democratic governance amal lahinanaba Manipur gi governor Ajay Kumar Balada kokomina memorandum pisinkre Manipur hojik thokliba political social amadi economical crisis asi khudaki oina Manipur governor Ajay Kumar Balana intervenes lobiduna state asida law and order hanjilaknaba democratic governance ama lehenanaba amadi miyamgi punchi amasung lantum ngaknaba sinbiu haina the coordinating committee on Manipur integrity kokomina ngasi memorandum ama pisinkre Kokomina governor da pisin kiba memorandum atuda hojik oriba Manipur gi constitutional state asi official oiba statement thoktuna Manipur gi phibam asi stabilize tawna honabiu haina appeal tawraduna committee asin hojik leiriba Manipur gi phibam asi separate administration tanbigi tholakiba crisis ni aduga mitai community di hiram asida yauksin balaite hakthengna thokliba conflict asida yauksin basu leite haiki Kokobina maru ina security enforcement kamari lenana law and order maru ina democratic governance ating balaitana nong madasang dawi adraba polam sing national highway sing da apanba pidana state asida yaholaknaba amadi khulai phong na paidno chaliba koki narco terrorist sing asibu thingnaba wafamsu pali memorandum aduda Government of India ga cookie singa armed group singa suspension of operation su agreement sign tonadana cookie armed group singda narco terrorism gi oiba thabak thorom sing maning makha tawna taholiba asisu maral siraduna committee asina singi lamda hena miyeng changnaba wafam su memorandum aduda pali artist training cum education research center atrekna
masigi kunganithoi suba mapok kumon pangthokpaga loinana 10 suba state level patriotic song competition lising ani kunmari da makok mathang tarbasingda manamathum yenthokpaga loinana sobita mongjamni iba lairik amasu pongnanaba Thourang tawbloikre Artist Training Cum Education Research Center Attract Imphal Nasinra Pangtok Kiba 10 suba state level patriotic song competition lising ani kunmari da makok mathang takraba sing lakliba February kunda pangthokadaba lup asigi kunganithoi suba mapok kumon nimita yenthoklagani Kwakaitel Moirang Purel da laiba da Suyali Hall da pangthokadariba thorom aduda Sobita Mongjamni iba Langon Langdai gi lairangni kauba isai me kilarik amas phongani mana matum panggadabasing adudi kongbalaisam lekai dagi thokchom lankhomba mitai ani suba position phangraba kaksingde khetrimum rupasia amadi ahum suba mana phangraba thambal khongdagi toijam chalamana yauri consolation prize oina mathang sitna usiwa lairak achaubdagi sagol sem Krisibani wangkhai khunowdagi lingjel asangbam Wasifai ngarianbam silki amadi waikong ningthonaidagi thonawjam surjitni kunginithoi suba mapok kumon thorum hogdokpa aduda leimarol khojaikol leikolgi president khetrimeyum subadanina athobi mithunglen atreki president Sobita Sobam thoromapu amadi Amik Bishnupur Center gi president Thinbai Jam Soran Kumar amadi Health Services Manipur gi Statistics Department gi Assistant Director Devan Athokpam akana mithung oina saruk yagani loinana Western College gi Assistant Professor Konsam Kuladajana Sobita Mongjamna iba isai mayek kilarik adugi matangda wangangani hairi President rule Thamnaba miyamna MLA sing Thagatkhibadu Natte lamdam asigi miyamna khankiba mioi sing MLA sing asina laibak asibu tangdu leita nangak senba salaiba miyamgi punchi lanthum hojik oiriba pibam asi ngak pangamdaba asi karigino mapung phana majority phanglaba BJP na lusingba lengak asidi yauriba MLA sing asina apaba mara chetpa lengak ama karigidamak ningba ngamdribano haina khwainaman ima Kaitel Joint Coordinating Committee for Peace ki co-convener amadi convener na khuyek pidam thadrokpa cherol aman hairi cherol asina hai chathariba sasinaba kuki mitai gi lan asina maram oiraga yum kai lantum miyamgi punchi ngaknaba amadi kananaba security matik sana lengak asina piba ngamde miyam na phangande mitai miyam nasu kandaba yadaba khul ngakpa mayam ama masana thorokpa tabani lengak amagi tawpam thokpa mayam amadi amata tawba ngamdraga khul ngakliba isa inaw mayamsing asibu pa pununa tawraga irang asi nemthanaba tawbagi lengaki machat asi khwaidagi lanba khongthang amani athu matamda miyamgi oiba ing tappa tangdu leitaba miyamgi damak kathokpa ngamba miyambu mainungda langsin daba lengak ama athu matamda sinnaba honabiyu aikhoigi matik chadraba mihut mayam asi warakba achumba taruknaba honaba haibasi aikhoi khudimaki tangai padaba thogdang amani ngasi modangpo apunba maira paibi amadi club ka khusamnaraga modangpo ki oiba maira gi deli sasabugi maram jidi athuba matamda akhoigi sarkar se sembiyu athuba matamda lengak paibi khudimagna masa masagi miyamgi mihut oina thagatkhibadu mihut singbu masa masagi oiba thogdang pibiyu loina na PR athuba matamda lokthokpiyu khun ngakpa isa singbu athuba matamda thadokpiyu khun ngakpa isa singbu pharaga masa masagi oina atatai tabagi moongda paningba ekta palaga sarkarna tawbiribse condition amta yaudana isa singbu athuba matamda thadokpiyu loina na hauzik paliba sarkar se masidaisida akhoigi laingaksina tawba yaba myam amaju tawgare matung tabadasu afaba myam tawrokani haiba thajai loina na athuba matamda aikhoigi oiba sarkar se mai prajagi oina khallaga akhoi athuba matamda sarkar je sembiyu akhoi praja myambu tangdu leita driba myam se angta leita biyu masidaida pham thadok thajin tawriba khudingmak akhoi praja mayamna amata pamde aduna lengak pairiba khudingmak se praja mayangi mihut oina thagibani pakholoina thagriba mihut singse masa gi sab chaba daita je pinabiyu loinana aikhoigi red zone da leiriba ima ibeng khudingmakti isangai khungakpa mayamsina akhoigi di thawaini
ꯈꯨꯡꯉꯥꯛꯄ ꯏꯆꯥꯁꯤꯡꯕꯨ ꯐꯥꯔꯒ ꯃꯃꯥ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯈꯨꯡꯉꯥꯛꯄ ꯏꯆꯥꯁꯤꯡꯕꯨ ꯐꯥꯕ ꯌꯥꯔꯣꯏ ꯂꯣꯏꯅꯅ